BJP Legislature Party की लुचिंगबा खलगा अनोबा लेंगाक सेमननबा MLA सिंगी मिफम दिल्ली की मणिपुर भवन दा हुक्रे अमसुंग मेरा हौ चोंगबगी थोरम ngasi पांगथोकली खुरमजरी STB की पावमिंग ताबीर बसिंगबु तराम नोकचरी पाउ शंदोंगना पिजरी हौखिबा फेब्रुआरी की तांग 18 मणिपुर PR थमनबसु मियामना पांबा मवोंगदा इंगतपा फिबम हंजिनहनबा ngamdabagi miyamge lengak lehelu haina lamdam masigi miyamna akanba sapu pirakpadagi lengak semnanaba center ge luchingba singda haijanabagi damak chatkiba BJP ge MLA singi mifam ngasi ayupung 13 taba matamdagi New Delhi gi Sadar Patel Marg ta leba Bir Tikendrajit Manipur Bhavan hokre mifam asi anoba lengak asi kanana luchingadagi haibagi luchingba khananaba mifam ni hairi मिफम मसीदा BJP की MLA कुंट्रा तरेत लेबगी मनुंगदा कुकी MLA तरेत खाइदोख्रगा लेमहौरिबा MLA कुंट्रा अदुगी मनुंगदा MLA मरी नतना अतै BJP की MLA सुना सरुक्यारी हौजिक फावबदा मसा न्यू दिल्ली दा यौरक्तबदगी याउद्रिबा MLA सिंह अदुना हाइरोक AC की MLA TH राधेश्याम हियांगलम AC की MLA डॉक्टर राधेश्याम युमनाम लमसांग AC की MLA S राजेन अमदी जिरीबाम AC की MLA असाब उद्दीनी ngasi gi mifam asida kanabu luchingba oina khalaga anoba lengak semnanaba taksingadoribano haiba adugi laikhai ta thoknanaba hotnagani haina thajaba yaba pawamana hairi atopa pawgi likhuna mana luchingba khalaba matungda anoba lengak leinabagi damak Union Home Minister Amit Shah BJP ki National President JP Nadda amadi India ki Prime Minister Narendra Modi unaduna lengak linkhatnabagi damak taksingani adubu haujik maki oina center ki luchingba sing adu unaba yabagi ayaba pirakpa leitri hairi Panbaya February mapanda matamadu BJP na luchingba lenga ke Chief Minister and Birena Chief Minister from Thadokraba matungda tha adumaki tang 18 Manipur PR thamlakibani PR thamlaklaba matungda Manipur da tangdu laitaba athuba matamda hanjan hangani haibagi thajaba miyamda laikibani adubu ngasi fawba mapung fana tangdu laitaba fibam hanjan hanba ngamdabana miyamge lengak thamduna chakwa thorangda khongjal yangsinba pamlakpadagi miyamgi oina lengak lehelu haiduna akanba kholaw kaya lawrakpa leiribani Chingmi tami ani ge machimana oibagi mari utpa mera hau chongbagi thoram ngasi pangthokli maru oiba thoram state level organizing committee na sinduna sana konung amasung Imphal gi kangnada pangthokli thoram masida chingmi tami kayana nat ki fijol setna duna sarukyari ningthaulai semba sana jawbana athoiba mithunglen oiduna kanglagi utrada men tongba amadi yenkhong tambogi thoram pangthokki chingmi tami pot lanabaga loinana nat ki jagoi isai thoram su pangthokani haiki Manipur da housing ising asi leiduna sizinare department mathau taba miyamgi ising asi pinaba Supreme Court ke judgment fawba leidi adubo ising asi miyamna leiraga sizinare haina MP Bimol akoizamda pawmishinga unabada phongdokhi mahakna makhata na miyamda afaba ising pinaba pandamda mahaki constituency gi manungchana Kwairamban Kaithelda afaba thagnaba ising pinaba isingi mechin kaya khinba hore second phase ki oina tongan ba mafam singda asigumba pung kunmari miyamda thagnaba afaba ising pinaba water mechin asi khinkigani miyamda kanaba kaya pigadoriba asigumba water mechin asi matam kuina thabak taunaba mayam punna atek akai thoktanaba hotnaminasi phongdokhe mahakna makatana JJM ke makada miyamda afaba thagnaba ising pikre haiba report adu yenglaga field da chatlaga yengba matamdi ising connection tawramdaba kaya thengnare masi laibak thibani afaba Manipur ama ohenba miyamge right to life ka mari leinaba afaba thagnaba ising piba haiba asi yamna maru oiribani JJM asi miyamge damak thabakta onthokpa mathau tai haiki जीवन मिशन अगस्त की 2019 की ममांग दा मणिपुर रूरल हाउसहोल्ड से लिसिंग कुंतरुक दा इसिंग पीरा ले बखोय खुंगंगी युमथों टोटल परसेंटेज ना 5.74% अदुबु जल जीवन मिशन लाकबदगी दी एडिशनल हाउसहोल्ड अतोप युमथों लाख अहुमगा लिसिंग कुंथ्रा हुमदोय अमगा अमुक इसिंग पीरे सिने अदुनो होजिक टोटल मणिपुर की हाउसहोल्ड इसिंग तोती फंगब खुंदा लेरिबा खुंगंगी युमथों मसिंग से लाख अहुमगा लिसिंग यांखै मापनेबा अइना हाना खलुम नमी अमनि चिथौबा अइना खलुजा विलेज आफ्टर विलेज अइना चलुबसिदा
samamdi aduna takpudi it is one of the biggest scam anu takpudi maming je papa anda panjalaga ising pigira kan paisa je kana gu makang bu kana nungai thokra bagi pot achobam leire ba aran ba achum ba chatpa anu bu manipur mo gi haita disugum scandal je duga right to life ko su samna ba ising ilam sugum ja masi tobam thokte na khale ko court monitor tawraga masi ge se investigate amta tawbiu aina PIL amasung si tha bane baina and the court of high court and I hope the honorable court will take care of because it concerns with the right to life of the people. Safe drinking water is a component of right to life and a fundamental right. Well, it's in a prayer to give never at least 1 hour to 2 hours gumagi tap water supply PVU Manipur da aduga JJM jong ta court na monitor tawraga sigi sim tawbiu do government na sumasi phajana audit tawraga kadai de kari pigi haina ama tawbiu na ngasi court muk tawbuni Loktak na mut khiba matamda Manipur khunai sumut khigane Loktak na Manipur khunai gi khudingmak ni haina Moirang AC gi MLA Thongam Santi na ngasi Meragi Purnima numit ka mari leinana Moirang AC gi oina ahan ba oina pangthokpa first Loktak Day celebration gi thoramda phungdokre Safe Loktak haiba slogan gi makada Center for Rejuvenation of Loktak Lake Watershed and Wetland Moirang Directorate of Environment and Climate Change Government of Manipur amadi Loktak Development Authority Government of Manipur gi mateng loinana tongan tongan ba makhal mathel gi oiba thoram kaya ga loinana ngasi athengba fawba chathagadaba celebration asigi ahan ba thoram oina ayukta Moirang ngangkhala waida leiba Hemam Nilamani ngangkha sport complex tagi lamjeloi chani henbana saruk yaduna kilometer taret sangba open lamjal ama MLA Thongam Santina flag off tawduna lamthaki Moirang lamkhai amadi Moirang kaithal fawduna chenkiba lamjal aduna Sendra rota laklaga Sendra chingkhong yoruraga halaktuna omba nurathel lambigi ngasigi mapungoiba thoram pangthokfamda lamthungpham oikani lamjaloi singbu pungning thogatpa oina lamthungpham yorakhiba lamjaloi khudingmakta medal huktuna pungning thogatki tungda ngasigi thimda Moirang AC gi haufam oriba khul fubaladagi hauraga Sunu Sifai amadi Naren Sanaki mafam ahum amadi omba nurathel changfam lambida Bisnupur Forest Division ki matenga loinana uchara chaunga hena lamdam adugi miyanga loinana thaminaki hogalakliba mahairosingda Loktak kanbada aikhogi kari thodang changi amadi karamna Loktak kangani haiba asida safe Loktak haiba paujel Piba spot painting amadi essay writing competition amasu Moirang da leiba INA Matrius Memorial Complex ta mathang manau naina pangthoki class 9 dagi 10 amadi 5 dagi 10 haina pangthoki ba essay writing amadi painting competition aduda Bisnupur district ki manung da leiba tongan tongan ba mahailoi sangsing dagi lakpa mahairoi chani humpu hen bana sarukyaki MLA Thongam Santina makatana Loktak kan bahaibasi aikoi khudingmaki thodang lei haiba wakhalonda yumfam oiraga Moirang AC ki ahanba oina handaki Meragi Purnima numit asidagi pangthokpa haubani olakpa chahidagi ngasi pangthokliba asidagi hena chauna pangthoknanaba hotnagani amadi Loktak kanbada aikoi gi thodang kayam chawi haiba asi punna khangminanaba hotnagani haiki Ayi Moirang ke de ahan ba horokpa oblada pabi samaga hena uthagre adi subada sinusifai da pabi sadi gi masukta uthagre naran chena da pabi marpu gi masukta utharaga madudai da khungang da le mi ba praja miyamna Loktak kan bada u dakale u kan bada Loktak dakale ba bakhoi gi ase ba thaja bu ko loidana tawre mi punamak to ekoi ya punamak ubi ga de hena khamjai adi gi batuk da rasi le jiba aide da akoi gi ese competition namadi painting competition ani di masida pangthoi se aduna hantakti Moirang da hal boilo pangthok te ba Loktak de sida soida ki Loktak ka da hotnar ka ni hegi ai thaja bu do am chawna praja da lejari Yangkai humdoi subai Imalai Maren Sidabi ira thoram nisingani kun mangaga mari leinana state level gi thakta mera cheng haiba apopa luleng katpa gi thora mitei marup mitei leibak na senduna wangkai thambal khong mitei sanglenda pangthokre thora maduda mitei marup mitei leibaki mioi sing ahalaman ima ibena chingba kayana sarukyaki thora madugi manung chana tengbangi mayol suplaba famnen phamban langduna irat ison tawba cheng haiba leilengba mitei marup ki machu taret ki firal paihanki Thora maduga mari leinana mitei furup mitei marup mitei lebaki secretary general angomcha saram gojendro mitei na haukiba ipa ipu singna makhoi gi maru oina maitai maitan
अराबबु उत्तुना खुम्बगुम खुमदुना थंबिरमली मदुना मरम ओइदुना मुतलुरबा इचाक इरल कया तपना तपना हिंगलकली हाइकी तेंगबान बसिदे लैरिबा खुरिमक असतपा सतबा लेंगली पालिबा अहिंगबा असिगुम्बा पुनमक असे मफमदा मतमगी मबुक मनुंगदा पोखिबा ओइखिबा ngakतनी मरम मदुना मफम अमसुंग मतमबु अपोकपनी हाइना मितैना लौई अखोइना ngasi पांगथोकसरिबा असिगुम्बा थौरम मसिदी मितैतगी ओइबा थौरम अमा नत्ते अखोइना पांगथोकसरिबा सिदी मालेम ताइबंग पामदा लैरिबा तेंगबानबदा लैरिबा होल यूनिवर्स असदा लैरिबा रंग अपार अपंगा खुदिंगमक लोइना मालेम तेंग ताइबंग पामदा लैरिबा असतबा सतबा लेंगली पालिबा मियोय फुरुप खुदिंगमकी सांगा हाइंग खोया पुनमकी याय फनबगी नमकता अदुगुम्बा थौनी जोबा मियोय खुदिंगमकना यावबा यारबा अदुगुमलबा ख्वाइदगी वांगलबा मितैग अदुगुमलबा थौरम अमनी होटनबबु कलबदी पामनिबा पंथंग सोयदना फंगनी हाइना जेटीओ जोन 3 थौबालगी डीआई एन राजेना फोंदोक्रे वाफम असी हाइरोकपा 3 तौरांगबम लैकाइदा लेबा G4 स्कूलदा पांगथोकिबा साइंस एग्जिबिशन थौरम अमदा सरुक यारादुना फोंदोकिबनी साइंस एग्जिबिशन की थौरम अदुदा माहिरोइसिंगना सेमजबा तोंगान तोंगानबा साइंस की पोलम कयासु उत्के थौरम असिदा बाबा एटॉमिक सेंटर मुंबई के साइंटिफिक ऑफिसर जी लाइश्रम गुनेश्वर अमदी असिस्टेंट इंस्पेक्टर ऑफ स्कूल जोन 3 थौबाल थौदाम ब्रोजेंसु सरुक याखे DIN राजेना मखाताना ngasi angangsingna uthokliba singthaba yaraba thabaksinग asi aikoina ahenba mityeng changba mathau tai ngasi G4 school da pangthokliba science exhibition asigum school khudingmakta pangthoknagadabani angangsingbu scientific knowledge advance oinana ba hotnabada G4 school gi staff sing amadi committee gi miyoi kayana hotnariba asi singthani ngaini स्कूल ना थवाई यावना होनरी मखै जेटीओ थौबाल की माइकैदगी मतेंग पांगना बा थोंग लाउना हांगदुना लेरी हाइखे जोन 3 थौबाल की AI थौदाम रोजेना ngasi स्कूल असिदा पांगथोकलिबा एग्जिबिशन असिदगी खंगतलबा माहिरोइसिंग अदु जोन 3 थौबालना पांगथोरकपा एग्जिबिशन दा सरुक याबदा चाउना माइपाकदौरिबनी अंगांसिंगबु हिरम खुदिंगदा हाइथोइ सिंगथोइबा मियोइ अमा ओहनबदा ओजा अमदी ममा मपासिंगना अचौबा थौदांग लौमिनसी हाइखी बाबा एटॉमिक सेंटर मुंबई की साइंटिफिक ऑफिसर जी लाइश्रम गुनेसोना ngasi G4 स्कूल असिदा अंगांसिंगना साजबा तोंगान तोंगानबा मॉडल कया असिगी मरमदा फोंदोकपा ngamba asi अंगांसिंगी ओइनदी यामना चाउबा माइ पाकपा अमनी हाइखी थौरम अदुगा मरी लेनना स्कूल असिगी महिरोइसिंगा इंटरेक्शन प्रोग्राम अमसु पांगथोकी थौरम अदुदा स्कूल असिगी प्रिंसिपल लाइश्रम रोमिला स्कूल असिगी फाउंडर TH बिसोरजित अमदी मोइरांगथेम प्रेमानंदसु अथोइबा मिथुंगलेन ओइना सरुक याखी हुजिक अतेंबा ब्रेक अमतंग लंगमिनसी लग्लिबा पुंसिगी लंबीसिदा अरैबा चाबा याबा मखै सासिनरी अदुने हिदाक लांथक कयाम चादबा यारक्ते सासिलिबा सिंगदुना अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोखलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदी कुचु कुमेन सेंगहलक्ति खुदिंग मक्सिबु ngakthokke हाइरबदी जोलिप 100% नेचुरल सिरप अमदी कैप्सूल जोलिप 100% नेचुरल सिरप एंड कैप्सूल मतमगी नुंगसित नुंगसा अमदी अइंग असाना मरम मोइरगा लोक तुंगबा अमदी खुबन सिंगबा तत्तन थोहल्ली पुमनमक सिबु खुदक्ता फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खुबद नतन नक मही चेलबा अमदी खंगनाउ मरेंग मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप मतुंग मखातारप पाउदा स्टेट असिदा हौजिक मियामना तारिबा अवाबा असि लेंगाकपा खनबदा मतिक चाबा अफबा मिहुत खनहौदबदगे लेबाक असिगे कांगखोंग चाइरक्लिबने हाइना सोशल एक्टिविस्ट मरांगथे मेगाचंद्रना फोंदोरक्ले वाफम असी और बोर्ड और फ्यूचर फेलो फॉर चिल्ड्रन हाइबा असिदा पॉलिटिकल गी खना नैनबा मिफम अमा मोइरांगथे मेगाचंद्र गी थौसल मखादा इलेक्शन कैंपेन कमिटी एंड पोलिंग कमिटी 29/10 and 11 सिंधुना इबुदौ इसिंग चाइबा कम्युनिटी हॉलदा कुंबीदा पांगथोकिबा थौरमदा फोंदोकिबने थौरम मदुदा कुंबी म्युनिसिपल काउंसिल की वार्ड नंबर 9 की एक्स मेंबर W इबोमचा KH चंद्रमणि लमदम अदुगी अहल लमन इलेक्शन कैंपेन कमिटी की कन्वेनर N महेंद्र PH तनबीर MD सनायाइमा अमदी अतै मियोय कयासु सरुक याखि M मेगाचंद्रना मखाताना मणिपुर की मनुंगदा तोंगान तोंगानबा टेरिटोरी अनेगी मवंगदा खाइदोकलगा लैरिबा चुरचानपुर कांगपोकपी चटपा याद्रिबा मोरेदा ललोन इतिक फजना तौदुना अखोइगी सनमिलोन फगतननबा लेजरंबा कया अदु ngасidi पलेलदगी हेंदोकपा ngamdriba कया आसि लेंगाकदबा मियोय अदु खनबा मतमदा सोइबदगिनी हाइखे
assembly the family sit umbugi lai the MLA sit punna phamaga debate tonaraga aikoi wahang pahom tonaraga khanaraga tanaraga discussion tawrakanda aikoi Manipur gi marai ba lepda bane hanse aikoi miyam he kathok rum tawe aikoi tungda hoi ba angang sinjigi marai ba se aikoi gi botchin amtang semam si hai aikoi gi wakat tabi ni da ba aikoi gi wakat ki damat thabak tawir ka da ba aikoi gi lambi sendira ka da ba ai gi sing chithak ka da ba ai gi school sang sendira ka da ba ai gi ana lai sing sendira ka da ba praja mayam gi awat pot mayam do matam chana matang chana tini ngam bam yun ama khatang khalla bam ni kutu da ai khoi praja ima ai bien mayam ne shanti lai ge sapot tu kumi lamdam ama hai soi de koi gi ne se ai gi che ko thajam ne ngasi meragi purnima numita langmaidong dramatic union na humputara suba anniversary amadi nifu nipan lak suba kha manipur dramatic festival lisingani kunmanga manipur state kala academy imphal ga khusam naduna union asigi holda hodokre thorama sida MLA Dr. Yumnam Radhesyam ex zilla parishad member Waikong CH Indrajit amadi Yumnam Somorjit su sarukyaki festival asida theater tara mapana sarukyaduna tha asigi tara nipan fawba athoi ahen tanagani hairi Madhuban Colonel Haryana da handak pangthokiba humputara marirak suba All India Police Wrestling Cluster da medal laurakiba Manipur Police personnel sing Manipur gi DGP Rajiv Singh na taramna okre championship adu da ASIS Ranina arm wrestling the gold constable P Nandajit na body building the gold amasung ASIM Memcha na arm wrestling da silver medal laurakhi Manipur Police khaktana tana state asigi mingchat purakpada DGP na apenba phongdokpaga loina na matung tarakpada su hena mingchat purakpa oireshanu haiki Savio School Ukrul gi Annual Games and Sport Meet Alungtang Mission Ground ta hogdokre hayeng phawba chathagadaba sports meet hogdokpagi thoramda SP Ukrul Lanmio Luikam Reverend Dr. F.R. Pravis School gi Principal Yanmi ka sungna chingba miyoi sing sarukyaki thoram aduda chief guest oina sarukyaki Lanmio Luikam na Mama mapa amadi takpi tambiba oja singna haiba indaba haiba asti apangba gi masakni punsida mai pakpa purake hairabadi khangba kanbaga loinana phattaba hainabi sing thadoklaga leptana hotnaba changi haiki aroibada maroiba pawamukana pizari BJP Legislature Party ki luchingba khalaga anoba lengak semnanaba MLA singi mifam Delhi gi Manipur babanda hokre Mera hok chongbagi thoram ngasi pangthokli Hojik fawbagi oina STB na pizaba paw matang asal lusinjare meeting tabira pumna mapu amukana tumjari